Picture abasu Manipur sana khotnabagi lamda malemda mafam ama kanba ngamdiba ase lamdam asigi top pa yellow masana sing ase lerambadagi ni haina yaski commissioner Naurem Pravina phongdukre wafam ase lamdam asige yellow masana sing yokhatnabagi pandamda pangthokpa revival of indigenous native camps ring 2026 haudokpagi tharomda mahakna phongdokhibane Manipur Upliftment Center amade National Yuba Cooperative Society na punna sillaga ngasidagi tha asigi kunmanga fauba Mapal Kangzebungda Chathagadaba Ring 2026 Haudokpagi Tharomda Yaski Commissioner Naurem Pabina Wafam Ase Phongdokladuna Hai Manipur Ase Masagi top pa Yellow Masana Sing Lejaba Lamdam Amane Lamdam Asigi Laihaudagi Haukiba Sagol Kangzei Mukna Kangzei Kang Amade Yubi Lakpina Chingba Masana Sing Ase Yamna Singthaningai Uiba Masana Sing Ne Yellow Masana Sing Ase Aikogi Punsirol da Adumuk Yauduna Lakiba Ama Oibana Atopa masana sing khongdarakpa matamda achoba ngaklo ama oheli haina magna phongdokhe magna makata na hai yelhau masana ge maru oiba ase malemgi miyamna ngaside lumna launaraktuna masana asida ahenba mideng changnakle state asigi oinasu yas department na lamdam asigi yelhau masana sing chawkhatnaba thabok paikhatpa hokre marak asida sagol kangjai ase hena chawkhatnabagi pandamda akhanaba thaushil ama semba losilakle lamdam asigi yelhau masana sing ase malemda khanganduna Malemgi sanabung singda mafam ama kannabu khonaba tangai fade state asida chahi taragan hipandagi kunmapan phau ki naha lak tararom lei masing yamlaba naha sing ase sana khonabagi lamda pusinduna achangwa mi amam ohelabade iramdam ase tasengba sanalebak oigani haina magna makha takhi support period atopa state atopa Lepasinda, players can for young Sananaba, Mudi, Matam secure and Village, Manipuri, Sarama, Sayitara, and Pandaku for the Mapan. Sibo, Manila, Livisi, Lina Taram, Lina Tarasi, Sina, Mavi, creative energy, Mamma, energy, Hona. Madhuri Mayam, a positive goal, constructive goal, Sana Korabada, the symbol of the Manipur Sana Lepa, Manipur say, we say, here the Papa, Sana Lepa, Manipur, any. Ngasigi Thauram Aduda Yaski Commissioner Naurem Pravin, Tourism Department Director Laurem Bikram, Major Dhyan Chand Khelratna Awardee, Namarapum Kunjarane, Infal Review of Arts and Politics ki editor Pradip Panjawbam Amade, Arjuna Awardee Laishram Saritana Mathangsina Chief Case, President Amade Guest of Honor Oina Sarvya K. Thauram Aduda Thangta Arambai Exhibition, Mukna Kangjai Amade Com Archery Exhibition at Chingbasu Utke. Akoi Manipur si akoi na hydra su akoi khangna mani sport house ani notice tadi mani India akoi ki country si tadi Manipur se sport house mani akoi ki talent sing na akoi ki Manipur si tadi national amadi international thakta player kya puthok pangam gre aduga indigenous gi masana jo akoi yam chokthok chani ngai na polo gumba thangta gumba sina taba atei mukna kangjai adagi kang yubilak pina singba kaya masu leiri haiba masana singsi national ki thakta amadi international ki thakta pukat pe yaba masana ngaktani adubu state sida akoina senthum gi phibam je leitabani na dagi chau chau corporate sing leitabani na moi je sponsor tobina ba leitaba aduga employment id players sing sina professional oina sanrakpo matamna moi da employment facility haitare ne si leitabani ma moiraga nganna id sanaba sida ki tolakpa Bosem gi papers